ngasi phong khiba tongan tongan Manipuri sifong singdigi maroibi pausing memna thamjagi ahanmada yamna thajane oriba mafamdagi phangba paung tang hana memna update pijaramge under trial prisoner ama cell manungda Thouri yanduna Siramle Hairi police na phungdorapagi matung ni English singani kunga mathoida maki apokpo mapabu hatkibagi maralda judicial custody da chief judicial magistrate Bishnupurna under trials prisoner amasum judicial custody da remand lautaduna lakpani haidi hairiba thawdo sing numaijing numit charakna pung amaga makhairom ayuki tapa matamda Imphal East ki central Manipur Central jail Sajiwa da hairiba trial prisoner cell manungda Thouri yanduna lairama thengnara khebne hairi duga hairiba thawdo sida laikhidraba miyoi sigi mamingna Moirangthem Jupiter Saikuntra son of laikhidraba M Jogindro Singa thanga Moirangthem laikai Bishnupur district gi hainisu pausna makhatari duga police na phungdorakpagi matungina hairiba Jupiter si English singania kunga mathoida maki mapa hatkibagi maralda chief judicial magistrate Bishnupurna marks judicial custody da remand tawduna lakpani hairi aduga police na phungdorakpagi matungina marksi mental disorder oibna marksi lunatic cell da thamakpani hairi duga police personnel singna inmate singi cell singda routine checkup tawduna yengba lakpa matamda hairiba miyoi si Thouri yanduna lairamba thengnarakpani hain spouse na makhatana palli laikhidraba miyoi sigi mungmunungda hairiba thawdo sitamnaba matumna maki budi si jenims ki mokra thambane hairi adugi matungda mak adugi matungna mage family members singi knowledge yauna marksi autopsy conducting tawloraba matungda maki thawai yaudraba haksang asima ki mathamngam pangthoknabagi damakta hairiba numit asimaksida khusinakre haireni spouse na makhatara ridu myam puna ana update ngaminasi myam na update lebiga pizarakenesu channel siki mekedi ki thamjari makhasa tharak poina to papam na you legalization tawrabde poppy ganja thabarasu legalize tawraga Manipur gi miya mammai mako khangdana ngawhalagi hairibara amkil Lengana Manipur you legalize tawbagi warep lawriba sinadi poppy thaba ganja thabasu legalize tawraga Manipura paktakna da ganja poppy thanduna Manipur gi hawraklibana sing mamai mako khangdana ngawhalagi hairibara haina hangladuna athapu matam you legalize tawbagi warep handokadabani haina amkil gi makedi gi phungdorakli Apunba Manipur kanba imalup amkilgi office ta pangthopa pawgi mifam amada imalup asigi president Laurembam nganbin hai matam amada yu ngawba mana satpada miyamna kiduna launara medu bahusati yu ngawba na henduna sapmanare prohibition act laikhiba sisu ima singa asobo matengni masida mateng pangsingi haigedi leitraduna yu thakpada yokhatpadi langani loinana yu yonba yaroi haina laikai club na thingba setpada lenga ke official sing police na yu thaksin bhai bisina taisa da wapam ne haikiri yu asi lai gi tin gi yawi hairabadi lai tin dagi hendoktuna puthokni basina karigino haina hangladuna yu puthokpa thakpada lengana mating pangsili yu thakpana liver cirrhosis lakliba masum mabuk kangthurak mafam amada sungba yu si pot yan yawi puthokpu yararoi haina order tarkiba karamba matamna yawbigi haina hangladuna yu legalize tawbuda yu yonga dori mafam singadu lengana license piraga yaragadana natragana ima singna thinglaga yagadori bra haina su hangladuna karino haiba khangdana sinda pangang na nganglaga cabinet hekta warep lawbudi rangani Manipur dry lane ni haina leirambaga hawjuna kari dry lane oigadori bano haina su hangladuna yuna revenue lakle haina atopa lamda ngangnari bese aikhogi lamda su puthoksi hairi bese kyamuk yamna fagadori bano aduna imasna yu legalize to yaro haina thangli besida yahauksi Manipur seng leitaduna awaba mayongnari besida yu sungadori ba asina kadaidagi sungadori bano miyam asuk wanari ngai sairakta yu amuk puthoklabadi aphas phana hatpa masingsu masing yu dragna hatpa masing ne hena yamlaklagani haikhenasu pausna makhatana phongdorakli
Makha satharak poina to papaw mana Modi gi mangzil thana satnaba wakalon si mangphaw haunana bohona badai khoi puna thaudang yaminasi Govindas BJP party bo hautuklom da aso thaudang lokiba Pandit Din Dayal Upadhyaya gi samang taruk suba mapu komon thoramasi BJP Bisnupur mandal sindun ningthokong na pangthokre thoram ga mari leina works minister Govindas 1000 na phungdokibada Pandit Din Dayal Upadhyaya Bharatiya Janata Party sibu oina bohona bada aso thaudang lokiba मियोइब मरक्ता सेवा तब जाति की दम खनबा ख्वाइ की मतिक साबा नेशनलिस्ट अमनी माकी मिंटर सलगा लाई खुरुमबना ईश्वर फमंगमलोय मदुई मुत प्रजाबु सेवा तौबना अथोइबनी हैब वाखलोन चेनबा अमदी थब ओइना उत्पिरंबा महापुरुष अमनी पंडित दीनदयाल उपाध्याय की मियोइबबु सेवा तौबा मत ओइना पुनसिनबगी वाखलोनदा लिसांगसिना सथरकना ngasi भारत मालेमगी माकोक थोमंगमलकले भारतपु लोइसलम ब्रिटिश ngasi इकोनॉमी की लमदा भारत की मखा लेरे पुनमा सी पीएम मोदी की थौसलदगी नि पीएम ना खंजबा भारत इकोनॉमी की लमदा मलेम पुंबी की ख्वाइदगी की मंजिल थाना सतकदबनी हाइना दु कुमजा इंग लिसिंग नि तरा का मंगान फावगी मनुंगददी सोयन ngamgani हाइबगी थासबलै आइखोइ प्राइम मिनिस्टर की मंजिल थाना सतनबा वखलोन ngasi mangphawna hanna phonabada nungsi sandana maga seba tawna lusingbsingi pautak thabak oina onthokpada khudingmaki thaudang yaminasi haina sumana phongdoki tharonggi manungsana prime minister Narendra Modi gi tha khudingi aroiba numaiju numit khudingi pangthokpa man ki baat sumiyamna takhi Pandit Dindayal Upadhyaya 1916 gi September 15 da pokhibani thoramadu da BJP Manipur Pradesh ki president S Sarda amadi BJP gi karyakata sing sarugya ki hen spouse na makatana phongdorakli Atopa pawmana Mairau Mating Muslim Gram Panchayat ki ZP gi nominee MB Rihaludina Imado Bulan uhonana bohonare Samad Ali Kairau Mating Muslim Gram Panchayat ki Jila Parishad ZP gi nominee MB Rihaludin's allies Rostumna Indigenous Manipur Muslim Development Organization Imado Bulan uhonana bohonare hain organization sik information and public relation ki secretary Sayed Samad Ali na ngasi permission do phongdokre press club da pangthok papaw gi mi phamamada Samad Ali hai Kairong Mating Muslim ZP gi nominee oiriba MB Rihaludin alias MB Rostumna miyoi khara khumjil tasalaga imadubu miyamda lan ohonana bohonare job card holder apunba masing sarana lising mari gi sama go humpu ga taruk lom laibida miyoi saruk om thokpigi saruk amana fake job card holder ga sel phangdana laidiba miyoi singani masida miyamna asum arande thidana nakal namagi saraulang thubigi muhutta jila parishad pradhan upa pradhan amadi member singna miyoi kya gi hakmat li amadi hingna isuk li hairi Khunda laitaba miyoi job card holder ohenba sigraba miyoi bu hingli haizanduna job card holder ohenba asidana tana jila parishad masayauna magi imung manungda thabak toba mi amadi mai tamliba angang yauna job card account Nepal paisilaga account sing sida lupa lising taraga tretagina taraga mapun phaw sanghalabi yauri organization gi thabak thoram da MLL Rameshwar Mitai ZP gi nominee MB Rihaludin's allies Rostam na paksilaga hullaga ngang masi yaning atubu matam singdokatamni organization siga MLA Rameshwar ga karigumba hairibi hiram masida mari lainadi haikena su paw sina makatana phongdorakli